Lakhipuronline na puthokchaba January gi tang ani nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao. Kasar jila dasu chahi 15 dagina 19 phawbagi mahiroi singda hayengdagi COVID vaccine kaplagani. Kasar district Trinamool Congress ki thausil makhada All India Trinamool Congress ki kunmari shuba foundation de thauram pangthokre. Police ki thabaki damak coaching ki registration form thare January ki tang 9 dagi coaching hauragani. Vaishno Devi Mandir da thokiba ne sinabagi thodokta 13 sikre 13 asoka panangkre. Jiri News Network JNN na anuba chahi lapaga mari lenana ahanba sports meet ki thoram pangthokre amasung Assam da miyoi chamaga yangkai ki masada COVID ki anuba case thengnakre positive oibagi chang chada 0.3 oiri. Haujik mapung oiba pau tabirase. January gi tang ahum hayengdagi hauraga Kasar jila dasu masagi chahi 15 dagina 19 phawbagi manungda leiba mahiroi singda COVID vaccine kapa hauragani. Ahanbada government school gi mahiroi singda kapa haugani matungda private school gi mahiroi singda su hairiba vaccine kapa gi thoromasi chathagani hairi. Kasar district administration gi conference hall da pangthokiba pau gi mifam amada wafam asi ngarang jila gi ADC Rajiv Rai na phongdokibani. Hayeng January gi tang ahum Silchar Nursing Higher Secondary School da ayuki pung 13 dagi vaccine kapa gi thorom hodokani. মানে 15 বছর থেকে 18 বছর পর্যন্ত যারা স্টুডেন্টস বা বয়সী যারা আছেন তাদেরকে মানে ভ্যাকসিনেশন দেওয়ার জন্য। তো প্রথমে আমরা স্কুলগুলোতে আমরা চেষ্টা করব যাতে মানে যেখানে আমরা প্রত্যেক 15 বছর থেকে 18 বছর বাচ্চা যারা আছে তাদেরকে যাতে আমরা একসাথে মানে ভ্যাকসিনেশন করতে পারি। Jila asigi government school chamaga humpuni panda vaccine kapagi thoromasi chathagani. Silchar da Nursing Higher Secondary School, DNNK School amasung Gov Boy School da vaccine kapa hogani. Private school gi matang da list phanglaba matung kapagi thorang togani haiki. তো আগামী 3 তারিখ থেকে যে এই প্রোগ্রামটা স্টার্ট হচ্ছে, তো ইনিশিয়ালি মানে আমাদের শিলচর টাউনের 3টা স্কুলে মানে সেই ভ্যাকসিনেশনটা করা হবে। সেগুলোর মধ্যে হলো মানে নার্সিং হায়ার সেকেন্ডারি স্কুল, গভ গার্লস গভ বয়েজ স্কুল এবং জিএনএনকে স্কুল, এই 3টা। Kasar district Trinamool Congress ki thausil makhada All India Trinamool Congress ki kunmari shuba foundation de thoram pangthokre. Ngarang ayuk anganbada party ki phiral Dr. Maimom Santi Kumar na chingatki. Mathangda Bekir Parda Nitainanda Mishra na mifam poiduna khana nainabagi thoroma pangthokki. Thoromda awa ana nanglibi nupi taragi mafamda party ki maigedagi ningtham phi yanthokki. Thoromda wangangbada Sonai Kendra gi mirep oikiba Kasar district Trinamool Congress ki General Secretary Dr. Maimom Santi Kumar na haikibada Krista kumjali sing amaga chamapan marputra nipan gi January gi tang amada semkiba Trinamool Congress Party ngasidi All India Trinamool Congress oirere chahi 13 sarkar pairamba CPM maithiba pikiba TMC ni hairaduna Assam dasu TMC Party paksana sandurakli Barak Valley da epicenter oina Assam da Marachetpa Party ma Obeana Lady. Krista Gumjale Singh and Kunmari da Mamata Banerjee bu Prime Minister ki candidate oina puthoknaba Trinamool Congress ki worker singna honaba leptri. Thoromadu da Hera Babu Binita Nandakumar Ahmed Hussain Mani Singh na chingba miyoi sing sarujaki. Trinamool Congress 1998 ki January ki tang amada Mamata Banerjee na West Bengal da hodokibani. Adubu matam asuk kuiba asida Trinamool Congress na mai paktuna changchilakpa khongjang asida Bharat ki miyoi kaya atoba dolda leiba miyoi kaya na thawai haksang jauna party asida democracy bu hinghanabagi damakta thawai haksang na jausalai Assam dasu party asina nongmadi sarkar paire bajai haibase koigi ashani. Trinamool Congress jindabad, Mamata Banerjee jindabad, Trinamool Congress jindabad, Mamata Banerjee jindabad, Abhishek Banerjee jindabad. Assam Police ki Sub Inspector amasung Constable ki thabak sing asi thabagi matangda mateng oinanabagi tamak coaching class January ki tang 9 dagi Phulartol da leiba Kuno High School da hauragani. Hiramasi ki matangda coaching class asi ki registration form thaba haure. Registration form asi WhatsApp ki kuthangda natraga video ki screen da utliba address sing asi dagi phangbigani. Coaching class asida saruk yagadaba candidate singna mensilaba registration form adu registration fee lupa 100 ga loinana
January ki tang taruk ki manung da yawhalaknaba towards employability ki maigidaki phongdorakle. Jammu Kashmir ki Katra manakta laiba Mata Vaishno Mandir Bhavan da thokiba miyam nesinabagi thodok adubu Pradhan Mantri Narendra Modi na thamoi sokna awapa phongdorakre. Thodok aduda laikhidraba sing adugi damakta Prime Minister National Relief Fund dagi lupa lakh anigi ex gratia aduga asokapan nanglaba singda lupa lising yang kai toduna piragani haina lauthokre. Panbayai ngarang ayuk anganbada Vaishno Devi Mandir Bhavan da thokiba miyam nesinabagi thodok aduda 12 na sikhi aduga 13 na asokapan nangki. Jiri News Network JNN na anoba chahi lakpa kamari lenana ahanba sports meet ki tharoma mangarang Chandrapur da Jiri News Network Committee na sinlangduna pangthokre. Sana khonabagi tharoma sida all jiriba maira paibi AJMP ki President S Susila Devi, JNN ki Managing Director Atom Rajiv Mitei amadi All Jiribam United Clubs Association Ajuka ki Vice President Syam Kumar Mutumna mathangsina Chief Guest President amadi Special Guest of Honor awena saruyaki. Chief Guest oikibi S Susila Devi na Sports Meet asi hodok piki. Thoromasiga mari lenana Ajuka ki Vice President Syam Kumar Mutumna hai JNNC na sinduna pangthokliba Sports Meet asi maruena chahi anoba hoba sida ithak irangda tauduna picnic chatuna nungai thoktuna matam manghanba kaya sing asigi mahuta hakchang phana leinanaba sanaba asi pangthokpani hairaduna mathang chahidasu hena pak chauna pangthokpa orisanu haina phongdokhi. JNN gi Managing Director Atom Rajiv Mitena haikibada pangthokliba sports meet asi district level da soidana mathangda pangthokjage haiki. Handaksu pangthokke tawbada laingaki athingba amadi Omicron gi fibam namara moiraga chamna sports meet asi pangthokchapani haiki. Assam da ngarang miyoi chamaga yankhai ki masada COVID positive oiba thengnakre. Positive oiba gi chang chada 0.3 oiri. Assam da ngarang laichada sina miyoi ama sikhibaga loinana sikhibagi masing lising taruk chamaga humpu manga sukre. Manipur gi haksel loisingna thokpa pau matungina miyoi 18 gi masada ngarang COVID-19 positive oiba thengnaki. Laina asina ngarang miyoi amata sikhibagi pau leite. Naba phagalakpagi chang chada 39.2 ni. Aroibada maroiba pau amukhanna Kasar jila dasu chahi 15 dagina 19 phawbagi mahiroi singda hayengdagi COVID vaccine kaplagani. Kasar District Trinamool Congress ki thausil makhada All India Trinamool Congress ki kunmari shuba foundation de thauram pangthokre. Police ki thabak ki damak coaching ki registration form thare January ki tang 9 dagi coaching hauragani. Vaishno Devi Mandir da thokiba nesinabagi thodokta 13 sikre 13 na asokapan nangkre. Jiri News Network JNN na anoba chahi lakpaga mari lenana ahanba sports meet ki thorom pangthokre amasung Assam da miyoi chamaga yankhai ki masada COVID ki anuba case thengnakre. Positive oibagi chang chada 0.3 oiri. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.